Lakhipur Online Puthok Saba August ki tang kuntaret Sagol se numit ki Khomjinba Pao tabirase. Ahanbada Maroi Pao Nepal da thokiba ki tuzungningai oraba ising ichawda miyoi chamaga yangkai hena leikidre. Bharat macha kaya marum yauna miyoi chamri rom thiba phangdana leiri. Lambi sembi da bagi mayokta jiribam da pungni phunipan gi lambi tingbagi khongjang sangsin gadawri. Manipur ki CM na Union Home Minister Amit Shah ga unakre Kendra gi lengakna Manipur miyam gi apamba thungangani haibagi thajaba pirakre. Professor Dr. Abhijit Swami Bo Silchar Medical College ki anoba principal oina hapkhre amasung Kasar Joypur da ahum suba Kasar District Boxing Championship lisingani ka kuntaruk pangthoklagani. Haujik mapung oiba pau tabirase. Ngarang ayuk Nepal amasung Tibet ki ngamkhai da leiba Nepal gi Rasua jila da mamang thabada amukta thokhidriba mawngda aki tujungningai oraba isingi chawa mana amanga ta thokhankhre. Bote kusi turel da thokiba thodok atuda miyoi chamaga yangkai hena leikidre amasung Bharat macha chamaga kuntra humdorom yauna lam koiba lakhiba miyoi chamri rom thiba phangdana leiri. Loinana security personnel kuntra humdoisu mafam khangdana leiri. Ngarang ayupung mapan taba matamda khanghaudana thokiba isingi chawa sida maming leraba friendship thong mapung pahana tauthakre. Atei lambi thong Kaithel lenga ki loisang sing amasung lanayung kaya yauna isingi chawa sina amanga ta thokhankhre. Pawasigi matungina isingi chawasi nong chubana thokhan ki banati hairi bigyanik singi matungina Tibet ki sarukta thokiba magnitude 3.3 gi changda thokiba yuar habana amasung chingi mafam da ka hena ising tungsinduna leiramba adudagi khanghaudana yamkraba isingi saruksing mapangal kalaba ichel oina chentharakpa oigani hairi isingi chawasina Rasua Nuwakot Dading amasung Chitwan jila singda Chauna amanga ta thokan ke Nepal gi hydropower project tarahumdoirom amanga ta thokan khre lanni amasung police singna helicopter amasung drone sing sijanaduna mi kanbagi thabak chathaki thodokasida Bharat ki Pradhan Mantri Narendra Modi na Nepal gi Pradhan Mantri Balendra Sahada awapa phongdokkhre amasung Bharat na mateng pangnana ba thorang tawkhre isingi chawasida awana taraba singi pau khangnana bagi damak Nepal lengakna helpline number sing miyam gi damak lauthokkhre toll free number 1234 hotline number na 1144 aduga tourist police ki number na +977 9851 289 445 number asida pau phaunana bahairi ya hamle abo oho yaar yo pura jam futera ko ha yo ghar gayo lo lo tuition bazare gayo yaar lo gayo yaar oh ye sila eta mama yaar bazare gayo yaar lo Usually bazaar kehi hai Jiribam ki Uchathol Pioneer Club da Maira Paibi SIG amasung Uchathol ki club miyam gi oiba mifam ama ngarang phamkhre mifam aduda National Highway number 38 gi Gularthol Uchathol amasung Jairol tariba lambi asi sembinaba matam kaya gi mamangdagi wakat kaya phongdoktuna khongjang kaya changsin khrabasu lenga ki maige dagi positive oiba paukhum amata piraktabadagi lakliba August ki tang 19 gi ahing nongyai dagi tang kuntra gi ahing nongyai phauba pungni phunipan gi oiba Uchathol lambi thingbagi khongjang changsinana bawarib nakre lambi thingbagi khongjang asida medical fire service water supply amasung lighting gi thoram singna chingba tangai phataba thabak sing komthokani haina Uchathol Pioneer Club ki president M Premchandra Singh na phongdokre
Paugi mifam aduda saruk yakiba Uchathol Maira Paibigi President PS Mantesorin Haikibada lambi asi sembinanaba mari lainaba authorities singda memorandum pisinba madi wakat khongjang kya changsilabasu thabak oina tawbiraktabadagi khongjang asi changsinanabagi warepnabani haire hokiba agaski tang ranga ho Uchathol Pioneer Club amadi Maira Paibi Uchathol Select Group na National Highway 37 Bula Thondagina Uchathol Paulga Jairo Kopi Tari Lambi si Sembiu Haiduna Government gi mari lenaba PWD aduga Manipur Government gi mafamda memorandum kaya pi matungda koina August ki tang 35 fawbada koina timutum thajar matungda 35 gi matungda koi bakal makha khongjang changjang ni aina Lakhipur gi matungna tang 38 ki ayukta Uchathol da leiba Maira Paibi Select Group aduga club ki narol sing mayamna gi silin protest sathar matungda hare manu asida koi Agumba mari lenaba authority dagi response positive response matta laktabana maram oiraga nasi asi Uchathol Pioneer Club amadi Maira Paibi Select Group ki punma mithongi matunina koi lakliba August ki tang 19 gi ahing nongyai dagina tang 19 August fawgi 19 gi oiwa dunaba National Highway 37 dagina Uchathol Ulathol dagina Uchathol tariba Jairo Kopi tariba lambi asi koi 19 gi oiwa koi lambi asi ban tawjagani maram aduna hariba ban asida adunaba lamdam asida leiriba miyamna support tawbiduna aduga Manipur government amadi mari lenaba authority na hariba lambi asi sembigani haina koi positive response ma pidri fawwa koi khatana mu Si khongjang asida hariba Uchathol dagina kasinpu jaron taba lambi asida makal amatagi gari sing amata tappa yadana akan ba khongjang ama thingbai thaba ma janjalagani haina maya puna malemnare abutabu hariba khongjang asida ana layengi mai di singi na chingba singdi konhinjaroi haiba wafam asisu mayamna thigari Union Home Minister Amit Shah chahi asigi October thagi ahanba chayolda Manipur da lakadauri Sri Sahana Anuba Senapati Medical College ki urep uyung tambigani amasung rajya asigi atai chakot thaurangi project singsu yengsingani loinana Union Home Minister na Manipur gi Chief Minister Yumnam Khemchanda Kendra gi lenga kasina Manipur gi miyam gi apamba sing thongangani haibagi thajaba pirakre wafam asing arang tilpung ahumrom tabada New Delhi da leiba Sri Saha gi official residence da unaruba matamda Union Home Minister na wafam asi phongdokkibani Sri Khemchand na pukhalakpa rajya asiga mari lenaba wafam khudingmak Sri Amit Shah na kupna takre matungda Union Home Minister na Manipur gi Chief Minister da Kendra gi lengakna Manipur miyam gi apamba sing mapung phangani haina khangankhre hairi Union Home Minister na Imphal Dimapur Guwahati bus service amuka na haudokkibagi damak thagatpa phongdokre amaromda Manipur gi CM na New Delhi da Union Minority Affairs amasung Parliamentary Affairs Minister Kiren Rijiju ga su unagre CM na Union Minister da rajya sigi minority community singi chakot thorang amasung yaifana na bagi damak mateng pangna na bahaijakre Assam lenga ki Medical Education and Research Department athokpa anuba chero lamagi matungina Silchar Medical College and Hospital ki Medicine Department ki Professor Dr. Abhijit Swami bu Silchar Medical College and Hospital ki Principal cum Chief Superintendent in charge ki thodang pohan khre makhata na cherol thoktriba phawba mahakna thodang asi puragani panbayai Dr. Abhijit Swami na Silchar Medical College Hospital asigi pharmacy pairamba Dermatology Department ke Professor Dr. Bhaskar Gupta ki mahut silagani Microsoft ki co-founder Bill Gates na Artificial Intelligence AI gi matangda chekselwa phongdokre mahakna hai AI na maram oiraga malem gi phibamda yamna thuna ahongba laklibasi mamangda amukta thokhidriba phibamni adubu malem asinadi ahongba sigi damak sem saduna leite haiki Google, Microsoft, OpenAI, Meta amasung atai achouba company singna anuba amadi hena sakti leiba AI model sing puthokna bagi lamjel amada chenari
lamjel asida lengak amadi khunaina AI gi khongjel yangba ahongbasing asi laksinabagi thaurang leite hairi Microsoft ki co-founder Bill Gates ki matungina awang bathaki AI na maram oiraga tungda thabak kaya mangki gadaba leirabasu thabak makhal ahum khakti AI na mahut sinma ngamloi makoi sing adudi biologist energy expert amasung coder amasung AI tool developer ni mahaki matung ina AI na thabak khakta natana cyber security crime amasung miyoi amaga gi marakta leinari ba marida phawpa chaitheng pigani haina Bill Gates na chingnaba amasung akiba phongdokle tasengna maksu aikoina technology asi aikoigi mateng pangnana ba sijena kadabani aikoigi punsida akai pa pinana banate haiba wapam akang ai singna phongdoknare All Kasar Amateur Boxing Association ki makhada Joypur Boxing Academy Kasar na silangtuna lagliba August ki tang kuntrada ahum suba Kasar District Boxing Championship lisinganiga kuntaruk pangthoklagani Kasar gi Joypur mayai lekai part 2 da leiba Trade Hall da pangthokkodoriba nongmagi oba championship asida Kasar District asigi manungda leiba boxing sanaroi singna sharuk yabinanaba All Kasar Boxing Association ki General Secretary amadi coach oiriba Sri Santi Kumar Singhana association ki mahut sindana miyamda paujilakle Khangan jaba ma Dr. Mamoni Raisum Gosami ki punsiwari de yumpham oiba iba loisin kidraba punsiwari amasung punsiwari ki anobalamai haina Manipuri lolda handoktuna phongle malem da maming leirabi thauna phabi aibi asina yum panbagi chahi amatang pharakpada lukra oihoraduna phangkiba thamoi ge chaina khol kayabu ikaiba akiba mati arotpa mata thamdana ikiba mahaki punsiwari singbu aibi anita ningombamna Manipuri da handoktuna phongle Sahitya Academy Translation Award Manipur State Kala Academy Translation Award amasung Manipuri Sahitya Parisad Assam Tripura amasung Manipur gi Sahitya Sangstha kayana Translation Award pikraba larika sibu phangbining basingna KH Beauty ningombam gi mobile number 9972567206 number asida pau phobinaba khanghanjari aduga Anita ningombam gi atopa larik sing chingna aigi panthau tamna aigi palem mina mi gi damak Nilakanthi Braja Akasi Ganga Pamjade amasung Dur Digontot na singba larik singsu leiri Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhana Nepal da thokiba ki tuzungningai oirabai singi chawda miyoi chamaga yangkai hena leikidre Bharat macha kaya marum yauna miyoi chamri rom thiba phangdana leiri lambi sembi da bagi mayokta jiribam da pungni phunipan gi lambi tingbagi khongjang sangsin ga dawri Manipur gi CM na Union Home Minister Amit Shah ga unakre kendra gi lengakna Manipur miyam gi apamba thungangani haibagi thajaba pirakre Professor Dr. Abhijit Swami Bo Silchar Medical College ki anoba principal oina hapkhre amasung Kasar Joypur da ahom suba Kasar District Boxing Championship lisingani ka kuntaruk pangthoklagani Lakhipur Online YouTube channel gi pau sandok jaba ngasigi oinadi matang asida loijare